United Club of EI School, Caesar Eye Care Foundation, Siamasaki High School, Arushi Foundation, Sports Association for the Visually Impaired Manipur, Lifesaver Manipur Punak Kutsamnaduna, Moirangkonga Leba, Siamasaki High School, the Nonggi Oiba Mit Amadi, ENT Mari Leinaba, Anaba Singgi, Free Medical Camp Ama Pangthokkhre. Cataract Haibadi, Ngogdong Pakpa, Retina, including diabetic retinopathy, diabetes Namaram Oidana, Tokanba, Mitki Anaba Sing, glaucoma, Mitki pressure Wangba, childhood eye defects, Angang da Mitki Fibum Soina Poklakpa, cornea and pterygium, Mitpram Kakatpa, conjunctivitis and allergy, mit ngang laga hakachaba fauba asina chingba kaya yauna lying liba chemistry mari lenena United Clubs of EI School ge president Chandam Surjit na hai kibada chemistry mapungoina lekai asigi akoibada leiba ahal singamadi hospital chatpada khudong chadaba kaya ge yengduna pangthokpa camp amani chemistry da mit amadi ENT ga mari lenaba hakchang gi nungai taba sing yengba kak natana ngaudong amadi masiga mari lenaba anaba gi surgery darkar taba yawraklabadi Caesar Eye Care Foundation ge maikai degi lemna surgery tobagi khudong chaba sing supiri haiba wafam sing fogdoki chatpa ngamdraba ayoksin ngamdraba darkar yam oiba adu makamu mayamam leiri alaman sing kari makoi sing tugi medical gi oiba adu ma checking thawag lokhat rabi da buta koina free medical camp eye care and the ENT sinjaban masida mating pangbirei si sizagi eye care center amasong sebi Manipur Lifesaver of Manipur so high moise so bateng pangbiraga na ko join when organize to jabati adu ngasi medical camp asida ko target to jerbe si sauragna mi sami sangwadi chugudra khalli adu hoji pauda mi humra di tawrae hariba pandamna mapam misida lairiba ina hajari bachakpa ta ngamjadra ba hosta ji lapani na kilometer manga to chatpani na mapam di ungam dabina masigi free medical camp si to jabati pangthokna boy care long der bitam buta